Pabong Kurumjari. Oh, thank you, Monica, thank you. Oh, good morning, hi, Imasiyaw. Tare. Ah, Oh, Mama, yawre, yam nuare. Ah. ada Pabong gi book tu pongak pagi congratulation han bada adu gi book tu ai gi di am na mangala ma ore ai ngonda di. Hoi. Yam nungai ji. Aduga, noi na pangtok ki ba program do. Nai na bagi kali mama na kare tau gi do. Adu su yam na phajaba program ma oi gi. Ada mayam na su response yam na phajai na khalli. Oh. Ini program si maturity hai kadra mayam ki popular oi basi ada nomo ki hengkala prank khalena and thank you for that program also. Ada Pabong na pagi ai na ham bada khangchen ningi se larik si phong bada ichanupi Anuradhana dedicate tauraga Pabong ki birthday da phong bani ta ba sita yamna nungsiba ma phawe da Pabong na kari phaubi adu ki matang da tang share tawbi. Kari hangurani nungai bagi wadi. Ada masa ai isa manga kudemang moi pui ba mama mapa nungsiram gani. Taibang bigi ho ni isor gi lila ni ko. Adubu hangang kudemakki response aina tawriba sahita tawjariba iriba kholi myam chida khare hena nakchilakpa pamba sahita bu pamjaba art bu pamba idi isa khudimakta oide isa khudimakchu kolom parga iba si kaisu oide aduna isa mayam chi mongda ai chanupi Anuradha se masina khara aiga nakchinaba sahita pamba magi haurukpada aina pudana kanhala andag lila yawpa theater yawrokpa kaitopa adi pi ngai degi sereng iri megen toba aina haiba right poem on any topic ayang pi ngai wana ma hai kun tamigara ai ka audi ningsingai nang na pai bugi murungi ne nang na tamiba like to ge murungi you write poems kan hai ramana iye ba mase ana kitang Tawa yauba haitare seda changpa culture dance music tema chango seda mana hare agi lari ma pongo agi 78 birthday ni masida pongo aina mayan si khomjin ba collect toba lari ni masi edit to bom changi editor bom changi mana pura lari tu phajan ni haida mana yam harau na yadana seda lakna kotana ifan da ingeda nambagi thabak adu mali yingchinna kaitana tawpigi bani aduna masi kainona su hai be mana su hai adagi soros na su noi mama na su hai gare nupi singsina mama mapa gi damakta khanbase nupa ngakta khanbasu nate nupi gi role su yam chawe na hai gi do madu yam phajeng khal Yam nungsi adugi du tabada adagi ai hang na huzik aigi site tagi hai tare ko Pabong se hanati aina akoi imagi ojani haina amaina uramba adagidi Pabong gi work sing se huzik imana paraga tabadagi di ai se huzik anau bada hai tare ko Pabong gi fan oireba huzik ki aina ngauseri se spirit of man haina iko Pabong na spirit of man haina spirit of human haina laujare aduga maduda irise aina aigi personality development hai tare masidai sida atai mapan gi mi sing gi wakhanlon gadu asmoi wakhanlon se yam asai kaina ga khallaga aina moi larik se parura ka da Pabong gi kokta lai lera ma boy wan ada aina khamudda bahana aduna aina pamjari se Pabong na iba myam se akoina aina hena amukka publicize tawdinge aidi ai bhau akoi mana Pabong ga ojani na hena khanga ga leram bas aina Pabong gi work se hana paru daba khangu daba se si yamna ikai ni ngai ne do huzik at least khanga abani na aina yamna harau ba ma po e aduga spirit of man se si na ai gi di pra life changing hai betare ko Pabong gi writing da atuna huzik imana pabiki bada
nahan kabi nong thumbam Sri Biren na ibiramba magi word me am tu supa bade amuke hena khangba ngame adagi Professor Arunana iram ibi padusu adudagi hena khangba ngame aduda masigi pot mayam phasara ba pot mayam se English ta translation tawba ki plan gumbadi lai bibra pabung masi ai ti English am ta honing kamai tawsige madu yam phajaba wa ne be bena hawdo piribasi daga huji makki oina aina phong bi lai le kai di no mai tem tombi gi unsi mu thabak harise masigi English ki translation che masigi huji paikap gi adugumba idea plan thorang thudok ko lejade aduga laiba March ki tang kuni thoi che masida aigi March ki tang kuni thoi sida aigi chahi 79 chuba birthday ni okay masida English ki lyric ama phonga dori okay madu ka essays on Manipuri literature and culture raina the essays on Manipuri literature and culture raina English tama phonga ni mado Manipuri literature ki article yawi adaga culture da jagoi si mayam yawi madu everything thawlang to will were okay madu Manipur ki mapan gi mi haitare maite ron Manipuri khangdaba kangpu gi aduda yamana ba pot ama oigani ada masi hanan tang tawhige masi yamna hujuji ai mangda tariba ko tang kuni thoi si phongna ba I mangda tariba kanu program ni ari simasu yamna non Manipuri aduga outside Manipur India amachung mapanda Manipuri culture khangba kangbu dance music literature maduina hoiki pioneer writers Rina Shah period haidi angan ba matam gi Manipuri sahitya gi ayamba article lyric se yaure ana duma English tani maduma soina maki khara kana ba ma oigani adu matung dagi be bena haibi gi ba se de yauri ba ise khara se masi ai phong na ba torang tok jagani aduga ai gi sereng lari gandhari gi mitku pi hai do madu gi sereng gi sereng khara su English ta handong na ba ai tharang tok jagani masi ma angon do ji le ji ba siam ngai pabung di plan me am setai pada aduga March 22nd 79 birthday oi dei ne pabung gi oidini adu ama phong do ribani aduna yamna sigumba puthorakani ta pada nungai jai aduga akhoi gi long aduga akhoi gi makha gi angang sing sina moina khangdaba mayam si akhoi na promote tawjaraga henna khanghanba oina na bagi damakta akhoi pikna haitare ko pikna pabung gi adu mateng any pabung na publicity gi maramda darkar lairagadi heta haibiro heta akhoi smaina ta sillaga recording ama tawrakanda akhoi mayam atum pangthokminasi haina haijage aduga ngasai gi aina amna pamjari se pabung gi da any iba sidai sida akhoi ta tamjaningai oiba personal growth se aina yam pamjaba mioi bagi positive oina hingna bagi tamakta adugi masaksi yam yauba da akhoi na quote kumba tawba se mapanlong gi mi gi ayamba tawba se aina Manipur gi oina tawhan bagi friends se khara puthokning ba haitar hoi adagi aman ai ningsing da maga kanwa ai hodok cha hoge coffee table book Manipur gi maramda iba coffee table book very easy short introduction to Manipur in the English machima phongba yam darkar wain khalli yam line na paba adagi yam simple general reader da kana gadaba about Manipur language literature culture tradition everything history tamba introduction to Manipur gumbama English ta thawang tawrabadi yam kana ganin khalli madusu ngongani machak yam le machak wat panate adaga hoji haiba approach aduda coffee table book ki araiba mawongda
ad ithop tu dani ara masima English ta phongabdi yam kana ganen khalli ahan ba waina ariba like tu paraga kara detail pani de kona pachayare ahan ba background ama legardi Manipuri history ki ade hena pabitam ta for details reading haraga koi lai khara su dum hapani Manipuri dance ki matang da samne irani ada khara amuk paning adi hariba lai singsi pau na hapani sumai tok dana larik ama introduction to Manipur haiba gumba ko sabta ba title kate English na prepare tor badi madu yang kana nen khalle maduma yam chumi yam phajaba akal ne dagi akhoi gi da aina huzik ang gap ama leirisina pabung hoi gi lyric sing se akhoi na Manipur daga de dum phamba doga akhoi na aina pamjari sina Amazon na tragana online se ta yamna line na mina order ta ubang ngambase masima aina available oi han base madugi thak tu ya honing aduga English ki oi raga de dum akhoi na masi hapada dum thugani aduga maitai lon gi su adum hapada di thugani aduga mayam na pa base akhoi gum bahai tare ai gi makhagi angang sing su pa bada moi se khara wa bani na adugi madilai oi aduna huziki pabungi essays on Manipuri English ki tholakadori base March ta masi akoi na Amazon gum bada dumaina hapagi silla kanda mayam na sudum any place tagi order tawba yabagi adumaina adum hapa yagani aduga pabung hoina adum kita pam biragadi adum haibiro aduga masi adum uthon bangamgani na khal madu yang pami aduga haiba anuba technology di khoi kari haini yam outdated ore thaine gi mi adu tare ko like sum pan khabar pan sum leibanina ada anong lai ba technology sigi loina na chatta ba yade technology si masi koina thadok pa yade ada Amazon gi kargi to ba khopa matang do di mo bena dum maduda phani na khanba matang do help to biu madu darkar oigani khalle English ta ibanina English ta ibanina dum chatkani na khalle aduna pot se huzik aina Manipur ki maram da mingon da hangba kanta only English ki translation laibasina hena khangba moida kai gino go pot se available oibagi aduga yamna precious oiba pot mayam se available oida banina khangba wat pado adugi dune aina tawsari se adu pabung nungai biri atai sa dum kanna library yamna phajana huzik pabung gi saku raga wari sana ba phambasi yamna nungai aingonda yam nungai jare aduga huzik thangje gi chathari base thangje gi chathari se book club kano mang kau bra maming kali kau isibo book club Finding the Voice ki book club aduga aina maitai lol aina hape kai ginoga khoina maitai lol Manipuri literature da focus tawbanina adaida aina masi concept se khara pakpokpa pa me book club haibase masi ki concept si khara chawthokpa wider perspective ko tuna literary forum gumba adamaina maming tholagadi Manipuri not any that is my idea literary forum haidi khara kano si chawre concept book club laga lari pa ba nei na badong na kan daro na kan find tawi ana literary forum haidi ya yare Manipuri American adu Indian ya yare literary forum and main focus on Manipuri literature tauraga ba concept to khara pakthok na ba chawthok na ba be mena si khanbi bra id adugumba khitang apak ba ko khara wider perspective concept ama adu ladi ojik tawi sul literary forum ta sengbadi ko mane adu khal ai na masimak tok ya de haibelete
this is my simple suggestion to you. Pabong takpira o pabong na takpira aga ako'y sina masigi se puklap katang kau giba sina imana may telon gibuk se sita katang focus tau giba tu ne pabong na hari to yam na phasapa feedback ni adoy dia ako'y na literary forum may na oiraga di yam na pak sau thokpa atay gisudum na na baya ba lari pa ba si yare pa ba kay do ba is a part of o yare ko originally no process aduna ni haibidi mapanda leba ko matiram pa ba hitaba alaman kari mayam digi maruina madagi pa ba waina original idea di adu degi hawru kibane ba man na hoji concept si yang pa ba response sam la burgi ai ba writer apa ba kali scholar man so response la 여기 당대지 야 머루이가 소셜 미디어 포럼 한번 오래야 봐. 나 마시기 컨셉세 기타 바꾸가 아테 element kaya su accommodate to ba ya bagi wakal ma khanbiu. My suggestion. Thank you Pabong. Ade ming hairakan da aina Pabong da hangjaning basen han imana su haibi kre Pabong na hambagi columnist oina ibakanda khongnang thaba aina use tawrame aduga nong mai pandit aina kaubase masigi maming khan gi baki se Pabong amta share tawbi yam khangning ba aina khongnang thaba aina hambagi de khongnang thabi si pen name ni aja sobe scholar amagi khongnang thaba aina masigi maming lawbani maruina sahi tare khak irame khongnang thaba Aisida, yang nganda matam sida. Ado yana nungsi garba wari ni matam madagi khabar se only 2 pages. Ahamba khabar dagi mayaida pikar wa kalam mama very small column in the middle of the page, 1 page. Second page do di advertisement karke to news karana only 2 pages. 2 pages to the Mayaida, picker ba kalam amada. I have started writing the column Khongnang Thaba. So, Jikan gi laiba chakolaba printing gi technology nate. Misi compost over hand na compost over. Lagi adumai to butunya pa may kachi paboy thok to ba. Ko. Yamna bujik ying bada nungsi ba kapu kam ning ba boy. Dugi ingine to ito. Samai to na cover se da Manipur da review to winnable later ba. Ojan Nilakanta pioneer guru madani was Manipur da migi mamang thoga se to winnable scholar leram de mocha. Manipur da review to na ibina pa mi leram de columnist leram de. Yamna koi ki high intellectual exercise mayam chi yamna tamna lakone ba ujiti yamna bu yam phare haina hairani ko ana matu da drama ma sanare aduga dance ki performance ma yengore nongalaga bhaje chu habide bhajade chu habide kanam khangre ada mapanda ti any performance theater performance nongalaga review mayam sina phai phajate yam tawi ana khoi de Jagoi do Pajabar Sukangde, Pajadab Sukangde, dancer or computer so Tumina Dumere, Babok to Tuminare. There was a gap between the performer and audience. And the performer to ga audience ka marata a gap amalaya, Papa the Kangdreba. Aduna, Sibumbashi Karaga Iba, Dalkar Oil, Abahro, but they are queen of Mangi one go. Aina theater ki performance ma yenge madigi review macham I jagoi ge ma yenge I moi na kayam lungai es ai ge maram da ibire ga na mal khabar du pulaga aga ai ge maram da jagoi ge maram di yam lungai je de that was the time matam du da review to ba khabar da inawai ba ma si wa si leram de ko khongang tha pa ni ko matam to adudagi matang laga sahi tare mu irame adudagi matang da pongla phomda lakhiba
sumai tau na ai lakhi bani aduga hujiki khongnang thabasi amuk change tawrakanda nongmai pandit aina muk kaukrise mai di magi change tawkrisi pabungna kadobagi khongnang thabasi thadokri no adu masu khanjani khongnang thabaki se machi communist party na phongba khabar kholau hai se communist party of manipur gi moi gi kano ne ba chepong organ ne ba ko ada yana chatpan nati ba yana chatpan nati moi party gi member khara pa ba ko pa kai do ba adi matung dei di newspaper gi train si anu bulaya ba prajatantra laya pongdapom laya adu matang anu ba media house sam thore ba ade media anu botore khabar si fajana name page machine hengale ama hengale ade masidana machine yamna pa reader si yamakpa reader si yame ko ana somna kai kholau hari ba khongrang thabagi du di party gi nina party khara paraga du mai tok chakiba ana anu ba khabar la anu ba khabar jam la fajapajana number la adegi media house yam develop tore aduna somna kanda pongdopong gi marung pang mayam duna somna kanda pongdopom da la o pongdopom de irisi aina hoi aina somna kanda pongdopom da la kibani madidi de khara white coverage wider readers yam phange ba yam chauna reader gi keno se yam me ba somna kanda na pongdopom da na mai changi bani okay adudagi di mengse da mai si di ma ai na thonjaba ming na te ko siribri na khang da ma masala yam pam jab ai bani ada tabi thancham ibu bi sabsina ko me nam pong na pam da kari ming thonse ke to tonte ke matam da ko yam pulle writer social writer pong na pam da pauna bazar sida akhoi di kano na creative center ne pauna bazar ke pong na pam ki office se usha ki mamang de le ba masira watanel tantalai all the interruptions from Manipur wow nungda waram phami cha thai discussion tawi yam creative center man yam noi har jani young writers ayam lai bayam pulle ba adun kalam hom hogore mamin chakana thochge na mayam e thangjam ka bi kowe ibo bi now he is living yes sanang suggest tawo and haiman tawraga nongmai pandit hai si en hai ba me yana yare na adugi wara tu di mayam khangponte do aduna kanu khalna ba hujiki khongnang thaba na min kaubasisu kabi nongthombam sri biren na suggest tawrakanda kaurambane ba aduga mathangi amane moina tabi bajani hoi okay yang nang si abata wari se ado pawong ya suggestion hand suggestion na te request oi doine ado pabong na hujik su adum literary gi sita luching biraga mayam na kana kari tauri habagi reviews finding the voice ki through this maina akhoi gi team thajara aga akhoi na man ta pabong na sangbi ba haiga tra adu tauraga akhoi na clipping si hujiki saturday gi sida akhoi na literary forum main kauraga pabong gi khara maina hap di pabong kari khali adu yam pai ai ngamba matam da dum tawgani maramdi aina hainingba wa yam lai adune aina ahal ware young generation da ko ai hainingba wa yam lai manipuri culture sigi yamna choba critical situation ne maramdi achoba gap ama bekam ama lai dui ne generation mayam chakre lakpati karige mayam sum sigre guru mayam sigre Udi nahar maya chuna gap se fill up to bangam dreba there is a very big gap and younger generation asiga all generation siga ni se samna dreba uji adu yam taw crisis leba manipuri gi culture gi scenario sei da ko madu da koi kamai tawni se haining ba wayam lei solo dance ane tawsi a yongna ko international da kai tawru solo dance ki structure amma bhau lai tri ujiba
solo dance di naitom jagoi hai sini ko adu koina madu structure oja mayam tanarga hauba beginning middle end ko somna kan ki katha kali kali leiba mayam classical dance ki modi structure lai gare ba structure of solo dance manipur di hujbo laitri ba adu koina structure ma se badar ka ni Mapan ki sekolah lah, what is the structure of your solo dance? When we don't have. Koi sarapa convention nama dah cali hai. Convention ni aponte. Saya kumpa tunggu yang lagi theater sidare Ratan Thiam si world famous director. Man lila utpang gamdare. Lila ama utpang matam dah pasal kiam cang. 50,000 even lakhs dah cang ini production mah. Ada Manipur government so pasapi de so pasapi de ma masagi lila putopang amdre adu de Manipur theater se sidore em diu lila taw gidre uire rumon theater matek tawi to khre ana theater ki activity se hoji almost siba ka chamane ba adu koi Manipur theater se sidore ba chai khare matung da choina sirane ba adu kamai toktai koi kan batai theater ki tradition se yamna phaja kharjani and we have to save ko koi kan batai su yam lai ria ba ai haining ba haida re na ko all bacha haining ba sum ba yam marui ba isu yam lai gare ko madu khudong cha ba pibi radi ai mi yam noi jagani es pamong adudi ai khurum jari kai ginoga aina khallam me khoi na su hai se generation se larikta mini na class 10 loiraga tamba khoi gumba yam laigreba dunga sai pabung na hairi ba knowledge sing si yamna akhoi da laitaba adaki angang sing da su laitaba se pabung na orally akhoi da haibiraga di yamna phasaba way of learning way of knowing more about Manipur oigani aduna pabung na masi taste interest lairaga di any topic pabung na khangkat piro aduga akhoi na pabung na haipiro once a month natraga twice a month akoina akoigi team thajaraga minor recording tawraga ai to da nate yam senior guru oti living khar lai ri ba senior guru ko mogi khudam wona lakpati se north se sermina sorata to north sankitan do odi north sankitan kamai tawri hingra hinga ko sin chingba mayam lai ri ba living gurus khara ko hoi adu pabung na adu hai do forum du da matang sa na hai hin seba ko hoi adu di yam kan ning khali hoi yam no ngai pabung na su madu ya birak pagi adagi amana aina hanjaning se pabung na huju je khoi face to face wari sana ringai sida hana ikiba kholauda ikiba pogna phamde ikiba column mayam se pabung na madu archive tawbi hobra madu gi paningba exact kari iki se paninga kadi kamaina viewer listener na madu pa phamdani madu aina collect tawraga file da hapaga thammi adaga ai pang bahai ga dara gyan ta da bahai dara computer la kanda computer da save tawraga sum thanam ba yam bane ba computer lecturing de khara wai ko de computer le ya te ga do save tawraga lo re dana maina pang pan khara ta bu lai ada ai ne hengam jabagui di aina file em da phajana thamaga gom na lapchilaga madu kai jana ba na hona jari madu thamjari madu okay maduda akoina for example ko nahan professor arunagi ma ke article du ta thara controversial oikre kaina adugi parak patu da panning boy thawra akoina pabung na ikri ja noina hai khala reference pudi puziki article se de yauraga su aduna adugumba panning pakanda koina kadai de gi pagani aina khalak patu ne na hanjari se hoi ado khoi phabati article mayam si publish tawredi phagada yam the huge ko last 30 years ki article kan jengundana we gamata ahum log 3-4 times ko a month ado more than 30-40 years ki
articles mayam jidi yam huge or ado publish to bina basi like taba aina sumkan bada koi gi no my them foundation aina amal linkhalle ko aigi oina ko maduda part 1 part 2 part 3 guides mai tawraga part when mate sum phongdok sira haina madu ma chai khanjari hoi pabong ai gi mota di ta phongbi ro kai gi no ga pabong na I ba pot mayam si Manipur ki review oi banina akoi na madu gi through the history se khanga ka doi ne ba in my perspective aduna akoi te am kana gani na khalle aduna pabong na madu ki plan lai diragati aduga digitize tawbada kai mateng kena tawraga su pabong atum haibiro aduga akoi mayam collaborate tawraga ta puthok se pabong hoi yam nungai jare thank you very much I said do khanjari ban adune aduga atai di kai lai biri pabong na share tawning ba I know ji yam kana hai se akoi ge generation I ji senior oire ba say 79 80 ji adum senior de chenge ada I ge hek mathang da le ba Dr. Jodha Chandra Sanasam ene chahi ma le ko I thakta hanba mi sigre Chiteswar sama lagi dere ko oja tamo Prakash sam sole ko writer ni oja sonam ni yam sole hojik le riba chahi yam aba generous kitang senior hai bache aiha plus aigi lenga che machine natana young writers they are not active ai ahlo babda last December da lari ma pongi sig like si no ma tem tong bi pongi March da lari pong doli ni lari ma pong ba chi wa khajani na struggle pro meeting kare ada chahi khara ahal wala ba khoi Dr. Jodha Chandra lari pongi kamba to bi sharing han do pong khar senior amani bari ason kandagi kakchingi senior amle ani ahum chinatana chang na lari idatna pong ba che Masi naharon young writers active on the thorok tere about masi problem am le ngene ko there are so many problems but makoi thorok tere kui na lari phong tere ba khara bodi adum le ko ai se khudim mak na te yan na tang na naharon lari iba thore khara standard leiba literary value leiba larik te pamung phong ba yai dana yam cheap novel adu yam legre dana yam standard literary value leiba larik singje naharon dagi yam na uba phangdre masi ai thamoi yam longai ta ba ai hoji si feel to report che adu yari bai naharon young writers please come out please let us discuss adu toksi Madugi platform nahi sagat to pa machi. Kung ngam dog so we want to hear your poems. Nang sire ko taningi. Nang bari macha do phong bangam dog so par de platform amada. Mama na par de ko tare na ko. Adu mai na khoi gi Manipur gi literature gi so. Yam kanna honna ba ama changi about it. Situation is not good. Atuda masita aina zara mi se papung aina su masi encourage to boy na akoi na short story writing poem writing gumbagi competition se tawraba aduga papung hoi gumba scholars na review to kano kai haitare review tawrakanda moi se phajabadu khakala kanda phong pulak collection ama oina phong ba aduga moi gisu among khakat pagi prize piba adugumbagi ideas engonda khara leije adu pai ada prize hari se prize PBT yam established writer de amung yaro ya ba parana site academic award ada pi ko policing yang ke lak pi bai yaure yang chok chok ko le ri award ko ada prize dunata bada latest hunt for the talented young writers ko ini anthology ma phong dori
ꯁꯩꯔꯦꯡꯒꯤ ꯑꯦꯟꯊꯣꯂꯣꯖꯤ ꯑꯃ ꯐꯣꯡꯉꯕ ꯌꯥꯝ ꯐꯖꯅ ꯑꯦꯗꯤꯠ ꯇꯧꯔꯕ ꯑꯗ if his poem is selected ꯀꯣ ꯑꯦꯟꯊꯣꯂꯣꯖꯤ ꯃꯣꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯐꯖꯅ ꯄꯤꯕꯤꯕ ꯑꯗꯨꯒ ꯐꯖꯅ ꯅꯝꯕꯤꯕ ꯑꯗꯨꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯤ ꯑꯦꯟꯊꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯜ ꯑꯃ ꯑꯣꯖꯥ ꯑꯔꯨꯅꯥ ꯀꯔꯤꯒꯤ ꯄꯦꯅꯦꯜ ꯑꯃ ꯇꯧꯔꯒ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯃꯌꯥꯝꯁꯤ ꯀꯂꯦꯛ ꯇꯧꯔꯒ ꯀꯣ ꯑꯦꯟꯊꯣꯂꯣꯖꯤ ꯑꯃ ꯐꯣꯡꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯗꯣ ꯃꯗꯨꯗ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯦꯃꯥꯎꯟꯗ ꯄꯩꯁꯥꯗꯣ ꯌꯥꯝ ꯄꯤꯕꯤꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯐꯣꯡꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯍꯥꯏꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯂꯨꯏꯌꯦꯕ ꯄ꯭ꯔꯥꯏꯖꯁꯤꯅ ꯈꯔ ꯅꯍꯥ ꯌꯪꯒꯔ ꯚꯦꯔꯤ ꯌꯪ ꯔꯥꯏꯇꯔꯗꯗꯤ ꯌꯥꯕ ꯄ꯭ꯔꯥꯏꯖꯁꯦ ꯍꯧꯖꯤꯛꯅ ꯏꯗꯤꯇꯔ ꯕꯣꯔꯗ ꯑꯃ ꯁꯦꯝꯃꯁꯤ ꯀꯣ ꯑꯔꯨꯅꯥ ꯑꯗꯨꯗ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯂꯦꯛ ꯇꯧꯔꯁꯤ best short stories of Manipur like this best poems of Manipur Manipuri ga hairaga sumai tawraga koina editorial board amana kumna examine tawraga select tawraga phongba madu mo English ta kona handokpu yai first Manipuri next English ta anuna maduda koina paisa do madude khara phajana chauna writer do de pibiba adu aina pame papung aina pame di madu kaigino ka maduduna writer sing se encourage tawrani aduga moi ki work se phajai yena huziki review board sina khangat lagadi akoina larik se su phongani aduna aina masigi sida dum aina invest tawning ai samakna aduga ngasai Manipuri da hana phongaga translate tawbadudi akoina angangsing haiba mayam da mungni aga moina muk translate tawrakanda muk akoina review tawrakanda masi yare haraga amuk rest of India world da muk khanganba yam pare adu yam success hoini soidin success hoini maji adudi papung akoi thabak khara tawmina si yam nungai ba project lairi Pabunggi matam su aina yamna laure ado mathangi si karam kanda unasige do pabung na haibiro aduga koi team madum thazarake aduga masi soidana finding the voice ki through the khara publicize tawrasi pabung na yapirak pa yam halawe hoi adu yani ye adaga ai adum hauge I will start ko adagi atopa mi atopa scholar intellectuals asu laksano mathang ko adumai dum tawseba hoi as yam ngai re papung ada any pabung cha bathakpadi kari na hauna chari aduga kari na pam na chari haitar ai se champut haitar kangsoi champut se ko morok su yam chaba ngamde ai me huti tawri se morning gi exercise ama yam phajana tawi ai yam lai ba kai to exercise haitare tatpa ko kai to khara ade evening de su exercise tawi ada matse gari yamna punctual oina pung achu da chak cha bai se gari di yenga cha ya pung 11 da cha ne se adugi mamang da chak lore pa pung ga de cha de 11 ta de ngai adegi spaita yam punctual oina bai honei ada tumbasi kharangan na tumna phai ahan se yare goi ana numidang si yam ngan na tumna bo honei khara sang na tumna bo honei ana ayu hawgalaga exercise tawba namin khoramba lighting khoramba kai do tawi evening da su tawi masi aina huji bo sukai he kaidana for the last many years ko masi ai pangthokna lairi aduna ana ayek thujok yawde kano da hangoi be malai du da kamdoge ne papu bo kari na ba mandabra Pabung 79 kena birthday laktore yam kanna ubasi yamna nungai aduga thapak yamna koi pabung dagi tamja hawgada ba yam lairi aduna project me yam si akoi tomina si haina jage aduga pabung na any masigi keno sipami keno ma help chathok chasingi any tau ba hai rasu pabung na ta haibiro aduga koi angang me yam Hazaraga pabung na pambado dum sinmin nasi haina haizake. Thank you very much. Yam nungare. Hoi pabung su kena tawre matam khara laujare yam nungare
ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯔꯦꯀꯣꯔꯗꯤꯡꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯕꯨꯡꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯒꯗꯕ ꯑꯗꯒꯤ ꯄꯥꯕꯨꯡꯒꯤ ꯌꯥꯝꯅ ꯋꯥꯡꯂꯕ ꯋꯥꯈꯜ ꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯝꯖꯔꯤꯁꯦ Thank you. Yam nungare, yam nungare. ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ Yam nungajare, yam nungajare. Thank you. Okay.